Hello everyone, मैं आपको खुरमजरी ngasi gi mathel se koi gi mayam na haina ba ekatha thong bu ne ba ko ekatha abadi pulapna mix oina thong bu do adu du ne ba ko adai de bora hawraga hap to ne do bora se beson na hawroi ba sigi tinga ga thambi ba ating ba ting tho ga koina mahi je drain dok thokram ne ba ko chana tang khai ne adu ga mung dal gi si sina koi gi better semaga better du na bora hok doi ne ba ko adu better si sem na ba gi tamak ta ina grinding jar amada chanam ne adagi morok atek pane duga sing ne sismaina khara hapsare duga jira khara hape thum hape dhania powder hape duga si se grind tok thone dasmaina grind tok tho matung da sigi texture se la ani duga si sina howdoi ne bako bora se koigi adum koigi sigi sina kam hapta bida koigi maroi mapang kare kra hapta bida smaina adum direct adum howbirani aduga sigi bora athong base bora hobase sise koi gi injang na thage na ekatha thong bai do ekatha hai bane be ekota hai bane te ba ekhoram de sum haina gi begi matung ina ekota haina idana ko ai ju khang bana te se ko inom inem pok na hai bade gi khang bane ba ko ekota thong ba hai do ekota hai je kai do na har kan da ko gi ekatha hai ba oiler me ba ado injang do da hapchan jarani duga injang ji de aina mayam da recipe du de uchadre ko thong badi khoi gi beans ne alu ne khamen sim bane ado hawai maru khara hape aduga adum thong jamani thong oraga aduga si sida khoina bora ahu bu hapchan jarani smaina aduga ngobirani mahi am hapaga ngobuna te ko si se adu mayam so sum try to biyo ski bora do am hawbani ko ado khoina leiriba jaga sida khoi gi ke tare stall phamba pareng ama leiba ko market mama habidi sorok ki maning ju mamang jo khoi gi sigi bora se hauraga kari haitare khoi gi chabham haitare adu yam leiye adu sigi bora se max maina di hawe aduga texture je khoi gi moi gi duna hauraga thamaga amuk ri amu hauraga pija doine ba adu hauba kanda ma jaba kanda moi gi na mu khoi gi chutney hape khoi gi radish to khoi gi muli se adu gheslaga kai habno ta'aga hape buko acha chutney du da aduga dip torga cha doine adu yam hawe aina su shorts ta hapchagra bane buko moigi jamugi ke tare koigi moigi bora cha bagi mong do adu sida loijare agi injang mathel sidi mayam su dum try to biyo ekatha thongbada koigi bora smaina hawraga hapaga chabiyo yam hawne adu aigi sidi bori leitabagi ko bori do adugi leitrakanda smaina su dum hawraga mahut chinba dum yai adu mapan lamda leiba chili now sing di ayamba matam da bori se darkar oidana ko habadi khoirong gi bori se yam hawbane ba adu phangdra kanda de si sina dum mahut sin badam chap manai ko do ai gi sina mu thau do taw thok pe wani adu sigi mahut ta thau do taw da bida khoi gi maida matum toraga kanghalaga adum sema su dum yai yam irai lai bani ko adu smai toraga ai injang mathel se smaina semjare aduga sigi jina singju sina khoi gi peanut ne hawai mangan ne ke toraga haibong banane toraga suba singju ne si su ai mayam da dum ngoma uchar ke bora taw bokhara maga duga sida leijare gi chagluk se ado mayam si su mathel amane mayam da ina bora se beson leitrakanda kamaina bora hogodagi habado mayam da sum uchabani ko habidi beson leitraga as bora di am chaning ba beson di leitraba adoi taga di sigi dum sigi idea se sum sijina ba yai ba do mayam anoba recipe amasu oire aduga mayam sigi singju si ai mathangi da upload tawjarake mathang adum hawkhatjarake ado mayam aigi recipe se adum share tawbiyo comment tawbiramo like tawbiramo aduga subscribe tawdaba yawbiragana subscribe tawsinbiramo aibu support tawbibo oina ko ado mayam ano mathel mayam hapsanjarake ado mathangi da mu thengnarase mayam support tawbiramo kawbigano. Thank you for watching my video. Thank you so much.